Kuki militant singna chingthak-tagi yamna toina nongmai amadi bom kapsinduna landarakpa Bishnupur district Fubala High Canal BSF na ngaksen bahokre. Kautruktasu kamnaba thingnaba 𝗣𝗛𝗨 CRPF platoon nama thamkre. Bishnupur district manung chanalaiba Fubala High Canal dalaiba tampake bunker sing ngasi Border Security Force BSF ke kangbu amana lofsinduna maitei khun singda Kuki militant singna landarakpadagi ngaksenna ba thabak pakhat bahokre. Hariba Fubala High Canal asida mamangda low uba chatluba micham kharada Kuki militant singna chingmaidagi lumaga nomai kapsil lakpadagi lekhidaba amadi asok apan nangba yawba lekhrabani. Mafam asi chingfai haina khangnaba Fubala maningda leiba ching asiga yamna naknaba mafamni. Chingmaida Reserve Forest marakta Kuki militant singi bunker sing masing khangdana leidi hojiksu bunker masing adum hengalakli haina aikogi Bishnupur paumina hai. Fubala maning chingda saba bunker sing dagi Kuki militant singna maitei khuntamna nongmai amadi bom kapsil lakpagi thaudok sing leikre. Hojiksu marakta maitei khuntamna natraga lobukta low shuba chatpa mi ubada nongmai kapagi thawung adum chathaduna leidibani.